Abiriba Pumnamaktu Ahanba Maktada Library of Manipurna Kurumjari. Links in Biduna Laire, Koigi virtual set Sida, Igi Yamnan Sitarabi Ma, the Kapumna Makna Yamnan Sina, Oja Saroj Nalini, Kondram Hinamingo, Biba Imabusu, Kurumjari. I have Nasu, Nasipin Biriba, Halaman Library. Yasing, Nausing, watching, issuing, Kakuding Maku, Ahana, Bamtaraluna, Bhakti, Kachari, Mandari, Kurumbe. Imana Music, Delhi the Geek Live C. Yaubi Bani, Adukai Samakna, USA, Maryland, later the Yauzabani, the Koigi Handaki, New Year, Gipau Happy New Year to each and every one of you. Koina Handaki Jahisita Yam Santi Leiba, Maiba, Duga, Koi Library of Manipur, Kina, Koi Literature, Gilam Sita Hina, Koina, Learn Tomina Si, Haina, Hamba, which Bizage. Dugai technically ang check taw zagi dugi yung biri po na magna sukadai dagi yung biri even no have to comment ang taw biro do ang social media da share taw biyo ay na technically check taw ringay sida ima kamay taw biri have to kanyang tang paudang biyo Handaki Shahi, Anobagi Hyragadi, Lurak Padagi Hona, I say am no I weapon here, Matalak, a Hajabatare, a Hanba Matada, I boon Shibiduna, Habidi, I Baba, Quatpasida, and a support Bibirapa, worldwide when I am Biriba, Tabiriba, Pudding Mapu, New Year's Ski, 2025 ki Anoba Shahi, Paujel Pijari, Punamag Nada Pulap Taminaba, Tanga Pudingi, I should Pabangam Jaba, no Punamakna, Manguan PBU, I should Yamna, no Aina, I Pajarake, Haina H Mina, I know what I higi damata, I had Punamakima Pamdai, Paujil Pijeri, Aduga Loina na 29 December, Shaishida, Egi Shahi, Humbudra, Tarup, Mapung Parakpa, Shida, Egi Larik Ama. Aina ijaba adu phongba numit oigre adu aina su ku ina dining jabani adu ning base ishona adu pina bire na hajaba tare madu dasu isa sing kaya ama inau sing kaya ama adagi punamakna aigi lari phongba da yembiri ba tabiri ba punamak pusu ehangna thagat pa phongdok shari loina na punsinung sangna punamak Leminasi, Haiba Yapaugenasi, Pijage. Asuna. Ako na program asi Houdrenaida, Library of Manipur gi missions ang tang ako na amok revise taw minasi ay ang tang ako website sida izerisi picharake Library of Manipur se masi ako na magi mission si na ako logo ni mayam na Manipur haraka kadai da lege habisi tatana hamba question ni adubu ako na hamba dadi Manipur haraka kadai da lege na hangisi kain kara song babu me ado project asaw was it tabna thado ga asaw was na ako na tapak ko na on top of the energy from the to asi haina kalakpa pangkat ama oire aduna khoi logo sida khoi na world sida khoi se kadai de lai ha the si takpa adugi khoi na smaina kanjara kanda logo si khoi gi team na yamma phasana si gi idea si pira kanda sembira pani aduga library of manipur se khoi gi younger generation gi tamakta khoi na semza bani kari gi no haraga khoi na Manipur Hairakan koi se hek chawrak padagi ai samak si hek chawrak padagi conflict laire koi gi pasapasar ba potsing si conflict marum da mang ki ba dagi koi gi Manipuri script ki dasu koi na amna pasaba koi gi mete me ek lai zara makanda mong manghan khaga amu Bengali script lai ba dagi amok koi gi revive tawrakanda mete me ek se muglak pasida amna masigi marakta di ako'y literature si adoki matik pasana ako'y author writer mayam na putok pirak pa mayam si masi
preserve tau nabagidamata aduga akoigi conflict maraksida migrate tauraba akoigumba Meiteilol se either Bengali script natragana Meitei meyek paba thoktraba dugu Manipuri haiba language se Meiteilol se ngangbadi ngamba tabadadi gyan taba masida voice oina tawbagi masigi mission ni aduga akoina larik lomdasu irakanda akoigi own story si masi irakanda not only for Manipur but for national and international gi audience ta unanabagi damakta akoina larik phongbagi handaki year dasu akoi goal lezari ado 2017 da akoi imana khambathoi bc paba ho jekhibani aduga 2020 da akoina live show se haujarakpane Visit 2025 neko duna akhoi se chahi manga suzale akoina live show tawjare isi aduga 2021 the Library of Manipur se formally akoina found tawgibani aduga 2024 the first publication akoi imana ibiba memoir ningsing lakam da mase akoi release tawjakre 2025 ta akoi larik si atay English ta larik akoigi conflict ki maramda iba larik adagi writers sing na collaborator kanda koina writers sing na moina kari haina khalli moigi perception si kari no hujik akoigi Manipur sida moina kari uina akoigi intellectually think tawbirakanda ibirakpa adugumba larik su phongje ningbagi akoigi goal leizari aduga akoigi show se Saturday show sina imaga ibani adum koi leptana tauba ngamje naba hona jagani aduga masidaista imana Manipuri ki content se masigi part ama aduga aina English ki content part ama koi non Manipuri sing da koi Manipur ki maram da share tauba aduga koi masen da su koi ki English ta kari kari larik lay haibagi madu maina tauzagani aduga authors da larik anauba phongba dagi adomge larik promote tau bininga su Library of Manipur gi website da koina form ama hapjagani maduda soidana keno fill up tau birakanda koina Saturday show sida koina adomge larik ki maramda dum koi announce tawjage haina masi haijage adudi matang asida introduction si lojaraba matungda ngasigi oina imana kari lanthokpigani habdu mayamda koida takpiyu aduga imagi presentation loiraba matungda aina muk English ki book ama amuk kitang introduce tawraga koi naina minasi adugi matungda closer oina koina comment amadi any question and answer session tawjage koina session si 1 hour ko helabada 1 hour 10 minutes tagi adumaina hengumsi haina koi 2025 sida lepsabani adubu waridi dum sangdokpani aduna kai matam si time keep tawna pa hona janabagi damakta imada ai sinazarage imada si Manipuri Meiteilol content ki damakta ngasi imana kari lanthokpigani habdu haibiraga mathang adum imana lanthokpinaba singzari kurunjari Punamaku amuka hanasu kurungjari bhakti kachari ko ngonjari loina na ngasi si inau na thok ai hana Delhi raboi ninge aina pari se adubu ngasi 2025 ki aigi lai phong bagi thoram se nahan 29 last Sunday da phong bani 29 December se adubu handaki Saturday sida pabagi mo haurabani na ingonda inau na wakhanda pungningsda yamna nungsiba aduga kuina sangna pajage kaina su shoda su khoiramba mayam da su aina bhakti kachari loina na aikhoi ki ariba londa iramba mahapandit mayam amadi leigre ariba lon aduga magi mayek se aina kaya hena tamjaraktaba oibana Bengali mayek sida kabi guru ohum sigi matangda kabi guru ohum judi Meiteilol gida kana no haibada Kamal chawba angahal makhoi ohum sina khoi kabi guru ni
adubu mahakaya su putopi gre khandakaya drishakaya na chingba punamak putopi gre aduna ngasi si Dr. Kamal gi pokpan numit che masiga loina na mahak masana iramba magi lay pareng ko ba chaireng che sidagi ahan ba chaireng ama khatang ai lokhachage aduga Dr. Kamal masana iramba magi wahogdo che sima khatanga ai lan thokjage ai hugi wahogdo angtang ai miyam da thangjage masi Dr. Kamal masa makna iramba manuscripto adudagi amuk anauba kaino sida aikogi mayek sida aibadi Meiteilol che Bengali mayek che masida fiction and poetry club Manipurna amuhanna phongdokpa haiba lay pareng koba chayeng sidagi chayeng ahanba lokhachagani wahongdoktana Dr. Kamal na thambiram base si paraba matungda Kamal si kanano mana kadi pamami haibase kuina loina ba kaino hujiki inkhalaiba angangsingna Kamal na kari pamami chawba na kari pamami haibase magi wahogdok sida mana piri besida magi manungi idea se aduma khangbigani haina ai thamjage atopa jat ki lairik kaya muke anubat tawduna maitei sahitya semba haiba se asamba pambaini di haibabu Tagumasung madu mi mapot wai duna sijinna bagumbani haibadi mi mapot wai raga set pasaba dugumna sahitya sisu mingondagi lawru ragadi mi gi sijinna bagumbani na Dr. Sina yamna Dr. Kamal si na yamna thawai damagi kenodagi heartagi tholoko wahini aduna maitai jati gi manungda satnaba sahitya gi bha Ruchi, amasung chana bikade unung da su mapungpha na phongdokpa ngamde maram asina Meitei sahitya mapungpha na chawkhatna bagidamak Meitei masana lengba lairik soidana changba tai asumna hang thambiram kuirabagi mama only magi punsi se only sahi kunthong do khaktani sidamana tawramiba sahitya gi pothok mayam se angakpagi masan kana gumana khalli Meitei leipakta Lairiba Meitei ase lak ani makhairom tani asuk yam daba jati amagi manungda sahitya chawkhatna bahona ba ase maheyan bangamoy togumasung masi da aina haijaningi Kamal masamangnani Meitei masana tariba masu tariba se tariba di lairiba se Manipur datanate asamgi mafam atai Dibrugarh Sibsagar Sirhat Silchar amasung takhel takana singba adi huji Bangladesh haigre mafamda su Meitei amasung Meiteilol lon bajat kayam tagri Meitei gi Manipur gi akoibada singda lairiba jasing asina su Meiteilol bu ani su balol oina sijinari mana kayam laiphau oina haibiramipse maram asina Meitei gi marakta sahitya chawkhatna bahona ba che oithokta banate oithokani sini khara mana oithoi sini maduga chahi ani ohumtagi manungda Meiteilol gi isai abhinoy na chingba kaya thuna chawkhallagliba amasung ahal laman nupi naha khwai khibi punamakna kaya cha pamnaragliba mayang longi lila na chingba sanabada maron di khangdana lengba haibata yengduna topado hojiti marol khangladuna khwai na kaya pamnaraba Meiteilol na chawkhallakpa matam asida Meitei sahitya mandirda leitengna ba matik chaba kanagumba katna balairang amata lejade adumona mak chhatra oiringai matamda Meitei leikonda hoba lairang amamam anitang thijinduna lengja hoba lay pareng amatang leje mana idamba lay pareng asi bhakti ki sempata hapsaduna Meitei sahitya mandirda kachinjarabani mamam ngaigi lay parengi kopi adu mangkhiba maramdagi phongdok khiba pratik Kasingdagi padyagi saruksing adu thiduna amuk hanna punsinduna lay pareng semjare asi granthakar Dr. Kamal Singha Tamenglong ingso lisingama chamapan kunmapan meragi purnima numita phonggiba asina masigi sidagi ngasigi anoba chahi sigi seho oijarage haidana aina isagi laining oina aina miyamni mafamda kachari aduga loina na magi saireng singki yamna maru oiba ngatani adugu loinamakti aina
ꯄꯟꯕ ꯑꯣꯏꯊꯣꯛꯇꯕꯅꯤꯅ ꯃꯩꯇꯩ ꯆꯅꯨ ꯃꯥꯒꯤꯁꯦ ꯃꯁꯤꯃ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯃꯩꯇꯩ ꯆꯅꯨꯁꯤ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯅꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯅꯨꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯅꯨꯅ ꯄꯨꯔꯤꯕ ꯑꯥꯔꯊꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯕ꯭ꯌꯁꯤꯡꯁꯦ ꯁꯥꯍꯤꯇ꯭ꯌꯁꯤꯕꯨꯅꯦꯕ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯜꯄꯅꯥ ꯃꯥꯒꯤ ꯀꯝꯄꯦꯔꯦꯇꯤꯚ ꯁ꯭ꯇꯗꯤꯁꯤ ꯃꯌꯥꯝ ꯇꯥꯕꯤꯒꯅꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯂꯦꯡꯁꯤꯜꯂꯛꯂꯦ ꯃꯥ ꯃꯩꯇꯩ ꯆꯅꯨ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤ ꯃꯥꯒꯤ ꯈꯨꯌꯥꯗ ꯍꯥꯏꯕꯗꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯂꯠꯅꯈ꯭ꯔꯦ ꯕꯦꯡꯒꯣꯂꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯄꯨꯔꯥꯟ ꯄꯨꯌꯥ ꯀꯌꯥ ꯑꯃꯔꯣꯝꯗ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯂꯩꯔꯣꯟꯅꯨꯡꯗ ꯆꯜꯂꯨꯔꯕ ꯂꯩꯔꯣꯟꯅꯨꯡꯗ ꯂꯣꯜꯂꯨꯔꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯁꯥꯍꯤꯇ꯭ꯌꯗꯣ ꯑꯗꯨ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤꯅꯦ ꯏꯃꯥꯒꯤ ꯈꯨꯌꯥꯗ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯃꯌꯥꯝ ꯑꯃ ꯏꯔꯀꯥꯟꯗ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯠꯂꯨꯁꯤꯁꯤꯅꯤ ꯀꯕꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯂꯩ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯊꯥꯞꯄ ꯎꯃꯪꯗ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯋꯥꯡꯕ ꯎꯄꯥꯜ ꯀꯥꯒꯗꯕ ꯏꯅꯛ ꯅꯛꯄ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯊꯤꯔꯨꯁꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯟꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯨꯛꯅꯤꯡꯅ ꯈꯜꯂꯀꯥꯟꯗ ꯏꯃꯥꯒꯤ ꯀꯔꯤꯅ ꯏꯃꯥꯅ ꯄꯦꯟꯒꯅꯤ ꯍꯥꯏꯕ ꯁꯦꯕꯥꯗꯣ ꯃꯥꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯑꯊꯥꯞꯄ ꯎꯃꯪꯗꯁꯨ ꯆꯠꯂꯣꯏ ꯑꯅꯛꯄ ꯑꯋꯥꯡꯕ ꯎꯄꯥꯜꯁꯨ ꯀꯥꯔꯣꯏ inak nakpa khutna lamba phangba thirusi pungning gi lekonda hadi pungning na khalla kanda arungba sahitya duguni kabina phongdokpi rise pungning gi lekonda satpa lerang hektuna lingjen manabagi langna lengduna khangba kanbagi yendai da haptuna katlusine imagi khuyada kayada phajakharba pungning gi lekonda satpa lerang aina khalakpa imagi satamdo lingjen manabagi langna lengduna haiba sentence ma yauri lingjen manabai di akhoi the akhoi isana ne maite akhoi buiba akhoi hanthaba amkhak sum yawbado mana ibabu kyam pharamdage mana setbabu kyam phajadage haiba amakhak akhoi maite ngakta natana tabiriba punamakna su bharat ki kasin sida gi tholakpa pothokla haina khangane haina khangba kanbagi yandai akhoi khangba kanlakanda ngachagi phana yamna pambidrasu akhoi na pamnanaba kallusine imagi khuyada Lagi mandir sarusi imagi pamde yotki mandir manga daba koling karaga pamde nungi mandir lukka daba matangi chel manunda hariba poching che imagi yotki mandir su cheki mandir su adudi matangi chel matung ina adumak man thagi gadaba ni adubu lukka daba matangi chel manunda pamde cheki mandir wangna saraga mutang manduna leiba matang kuina Sarusi legi mandi takhatna ba matangi sang matatai di koi lai phaja ba mayam je thanamagadi ngasi khambathobi ipik oina thambirami mahakabi anga halna adum mathang miron kuiraba khambathobi se huji phau inau nau na leri ba skumna aikoina phajaba sahitya se thanamagadi aikoi kaino kuina punsigani maitei janugi Kangkraga chonglakpa amuhanna adugumba legi charna mandir gi yumbi yunglusi chawkhat naba masa mareng matamna asong kuiraklaga adi kuira ka chawkhalaka dobodo kumbi ka lenna idana satpa lerang legi chara thirusi tharusi mandir gi koibada makhong ihansi mitki pigi iputna maduda imagi da kacharaga na imana lowira kanda aikhoi gi pirangdo emotion do punamaki do aduna imagi kano iputuna la akanda mandir gi akoibada aduraga di meditation ugi adugumba kano chi arthasi mapung phaba matho haina kabina phongdo pirami kangkhraga chu amang ba hakchang hai akoi hakchang di mang banai atma se sidi mang banai di ho sanu puning gi leirang du chalau sanu tagum na matri mandir gi akoibada aina hayang ai hakchang se mang raga chu Matri mandir du adumak lehogadaba poto. Matri mandir gi lenam nungsiba tapna liri sitpan nungsitna. Hungki sanu maitei leba kudungda. Tekat sanu sirum narumba maitei haina mana. Chaiboy kaiboy ama yam ikaiba ama sentence sama yaurami. Karigi nuina haibada akhoi maitei se akhoi isagi posyam hantaba. Migi poching sinane apajai kaina huju akhoi huju adum akhoi na uba phangi akhoi gi culture gi
tradition gi phije chacha punamakhe adum hongakpagi mawongda adu hongbadi nate karigumba akhoi culture gi adu occasion ama tholopa matamda de akhoi na ningsi adu bu nunti day to day dadi akhoi na mana akhoi gi pose sumirai ba adagi lairikhe Meiteilol chi kaikano akhoi gi matamda su lawrunu Meiteilol bu lawe brain hairakpa aduga English tamba English ngangba singchina adum kaino oiba yam pioneer oina aduma akhoi na khanba singa English phajana ngangi aduga adu tawi haidana akhoi gi pose sumarumda thamba dubini kabina yamna thawai shokna hairami se ana tekhat sanu chirum narumba Meitei pungninge asongbo umang kakchatuna tha sanu taru balegi sara matri mandi de katna naba chen sanu ningthi bani kunjabon ni kunjabon nei di uri una ngaktan saba akhoi gi kaino kari haini uri una tana kopsallaba yungum laba yamni kunjabon nei di am holy place haibani akha pada leiba anak pada leiba chau pachu apik pachu ningna si Meitei sanu gi macha ne akhoi sha amaga hanthana yengna daba mana lairei mana ina khule na khandaba akhoi sha matane na leigi pareng tattanaba aduna sereng thi mamung chu lei pareng haina tholami bani he leba macha matri seba swathatya ki side hida thabiu mandir gi akoi bada puchiba paamla badi Meitei sanu gi man hai se he leba macha ai de akoi punamakta akoi gi Meitei haiba jati haiba tare Manipuri haiba matri seba imagi seba swathatya ga di masagi ojaba thadokpa sida hida ga di asiba bo mo hanna hingal hanba thabiu mandir gi akoi bada punchiba paamla badi Meitei sanu gi akoi Manipuri haiba jati se mut handa naba paamla badi sida hida che masi thabiu sini matri mandir da hoba le pal da gi kelak pal le rang makhok loiduna pukhiduna matam gi se na tawu sunu samudra sin batung naba mana overseas da bahobada akhoi gi Meiteilol che mana khanghanning ba aduga nganghanning ba adu man phongdoi samudra wangmada pukhiduna matam gi senda tausuna samudra sinba tungnai di atopa leba khingdasu sandok pa oisanu adu hojiti Dr. Kamal gi manglamba mangdol loinabak ti mangphau na dragasu India gi mafang khuding makta MIL lowe yare oja thame Delhi da aina ngachi pajari ba mafam che Delhi sida Delhi University da Manipuri department lere aigi koliko minaba kayam chu oja bai retire tawre huji anauba mu haptana Manipuri department che chauna lere mati mandi da hoba lepal gi chakhna ba masa marena atia that sanu nungi lambi pothara sanu mirei ba ki cheba mana mirei ba ki mayama ai thamangsu elective Manipuri lobo matamda Manipuri si yam kanna makhal maten suna lobo phangjarate ngasi dauna aphawba kabi singche chawba Kamal angahal natana atai leite hajabadi nate yanguna adagi mathang di lakhre adu tawiguma sung matamdu da kahena akhoi gi Manipuri kaino sahitya se kahena kaino inakhunda haiba tare matri mandira swathatya ki sidaida masagi ojaba thadokpa sidaida asiba bo mu hi hingalan ba thabiu mandir ge koi bada punchiba pamla bad Meitei janubi matri mandira hoba leipal gi kelak pada lerang lekhok loiduna pukhiduna matam gi isena niko pukhiduna se tausunu samudra sinba thungna haibati akhoi gi se phawgala gadi punamangna khangbira gadi mafam du da leiba Meitei singna akhoi gi lon che yamna regard tawna sijina biragadi haibani matri mandira hoba lepal gi chakhalakpa masa marengna ati athat sanu nungi lami pothara sanu mirei ba ki chegla Meitei tampak ta hoba lera tharu sanu samudra wangmadasu salu sanu bharat ki bishavidyaloy da kari gi ngamloy da gi lei parengna tatrabati suna magi chereng chida yamna phajana kaino sandopirami asida sayeng loisinjare punamaku khoiramjari
ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯔꯛꯄꯁꯤꯗ ꯏꯃꯥꯅ ꯗꯣꯛꯇꯔ ꯀꯃꯜꯒꯤ ꯂꯤꯇꯔꯦꯆꯔꯁꯤ ꯈꯟꯒꯠꯄꯤꯔꯒ ꯍꯧꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯩꯒꯤ ꯄꯤꯛꯆꯔꯁꯤꯁꯨ ꯑꯃꯨꯛꯇꯪ ꯆꯥꯎꯊꯣꯛꯆꯔꯛꯀꯦ ꯗꯣꯛꯇꯔ ꯀꯃꯜꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯗꯒꯤ ꯏꯃꯥꯅ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯕꯁꯦ ꯑꯗꯨ ꯄꯥꯗ꯭ꯔꯒꯁꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜꯒꯤ ꯋꯥꯔꯛꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯔꯤꯚꯥꯏꯁ ꯇꯧꯕ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯅꯧꯅ ꯑꯃꯨꯛ ꯔꯤꯄꯕ꯭ꯂꯤꯁ ꯇꯧꯕꯅꯦꯕ ꯃꯥꯅꯤ ꯃꯥꯡꯉꯨꯔꯕ ꯂꯥꯏꯔꯤꯛꯇꯒꯤ ꯈꯣꯝꯒꯠꯂꯒ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯃꯁꯤ ꯀꯩꯅꯣꯗ ꯈꯤꯇꯪ ꯊꯦꯡꯉꯛꯄꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯇꯨꯁꯨ ꯐꯪꯗꯗꯅ ꯐꯣꯇꯣ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯂꯩ ꯄꯔꯦꯡꯁꯦ ꯁꯤ ꯄꯨꯈꯣ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯤꯡꯒ ꯊꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯁꯩꯔꯦꯡꯁꯤꯗ ꯑꯗꯨꯒ ꯅꯣꯕꯦꯜꯗꯅ ꯃꯥꯙꯕꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯃꯥꯙꯕꯤꯁꯦ ꯇꯝꯃꯕꯅꯤ ꯃꯇꯝꯗ ꯅꯣꯕꯦꯜꯁꯦ ꯇꯝꯃꯕꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯅꯣꯕꯦꯜꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯒꯦꯕꯨ ꯀ꯭ꯂꯥꯁ 8 ꯇꯤꯚꯤꯗꯒꯤ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯕꯨꯡ ꯑꯃꯗꯒꯤ 10 ꯀꯥꯈꯤꯕ ꯏꯕꯨꯡ ꯑꯃꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯧꯔꯒ ꯄꯥꯖꯩꯌꯦꯕ ꯃꯥꯙꯕꯤꯁꯦ ꯃꯈꯨꯝꯒ ꯍꯦꯛꯇ ꯇꯠꯂꯒ ꯑꯍꯤꯡꯒ ꯇꯨꯝꯗꯅ ꯄꯥꯖꯔꯤꯕꯣꯅꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯍꯥꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯑꯗꯩ ꯃꯇꯝꯗꯨꯗ ꯀ꯭ꯂꯥꯁ 9 ꯀ ꯀꯥꯔꯛꯄꯒꯤ ꯌꯥꯝꯅ ꯇꯤꯟꯅꯦꯖꯔꯒꯤ ꯋꯥꯈꯜꯒꯤ ꯃꯇꯥꯡꯗꯨꯒꯁꯨ ꯌꯥꯝ ꯆꯞ ꯆꯥꯕ ꯅꯣꯕꯦꯜ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡꯁꯤꯡꯁꯦ ꯑꯩ ꯑꯝꯇꯪ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯩꯇꯩ ꯆꯅꯨ ꯑꯗꯒꯤ ꯈꯣꯡꯒꯃꯦꯂꯩ ꯍꯥꯏꯕ ꯂꯩꯗꯣ ꯂꯩꯁꯛ ꯈꯪꯗꯕ ꯂꯩꯄꯥꯜ ꯂꯩꯄꯥꯛ ꯂꯩ ꯈꯣꯏꯃꯨ ꯑꯃꯁꯨꯡ ꯂꯩ ꯁꯩꯔꯦꯡ ꯉꯥꯛꯇꯅꯤꯀꯣ ꯆꯟꯗ꯭ꯔꯅꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯆꯟꯗ꯭ꯔꯅꯗꯤ ꯑꯩꯁꯦ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯂꯝꯗ ꯂꯪꯊꯕꯥꯜꯗ ꯆꯦꯟꯕ ꯇꯨꯔꯦꯟ ꯑꯃꯅꯦꯕ ꯇꯨꯔꯦꯟꯁꯤꯗꯤ ꯃꯇꯝ ꯑꯃꯗ ꯐꯖꯔꯝꯃꯒ ꯉꯁꯤꯅ ꯇꯨꯔꯦꯟꯁꯤ ꯏꯆꯦꯟ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯣꯔꯕꯥꯟꯒꯗꯨꯁꯨ ꯏꯀꯥꯏ ꯀꯥꯏꯔꯒ ꯇꯨꯔꯦꯟ ꯑꯣꯏꯅ ꯂꯩꯇ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯊꯥꯕꯤꯔꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯆꯟꯗ꯭ꯔꯅꯗꯤ ꯑꯩꯁꯦ ꯂꯪꯊꯕꯥꯜꯗ ꯆꯦꯟꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯤꯡꯌꯥꯒꯤ ꯂꯩꯍꯥꯎ ꯆꯤꯡꯌꯥꯒꯤ ꯂꯩꯍꯥꯎꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯙꯕꯤꯗꯁꯨ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯍꯥꯏꯗꯅ ꯂꯩꯍꯥꯎ ꯁꯥꯠꯄ ꯑꯃ ꯃꯥꯅ ꯀꯜꯄꯅꯥ ꯇꯧꯔꯝꯃꯤ ꯕꯤꯁ꯭ꯋꯄ꯭ꯔꯦꯝ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯃꯊꯪ ꯅꯤꯔꯄ꯭ꯔꯖꯅꯤ ꯑꯗꯩ ꯃꯊꯪ ꯅꯤꯔꯖꯅꯇꯥ ꯃꯊꯪ ꯃꯩꯇꯩ ꯀꯣꯀꯤꯜ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯊꯪꯗꯅ ꯀꯅꯥꯒꯨꯝꯕ ꯁ꯭ꯋꯗꯦꯁ ꯚꯛꯇ ꯑꯃꯗ ꯃꯥꯅ ꯁ꯭ꯋꯗꯦꯁ ꯚꯛꯇ ꯑꯃꯗ ꯊꯥꯔꯒ ꯊꯥꯏꯅꯒꯤ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯃꯊꯪ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯀꯝꯄꯦꯔꯤꯖꯟ ꯑꯃ ꯇꯧꯔꯝꯒꯅꯤ ꯃꯥꯇ꯭ꯔꯤꯇ꯭ꯔꯄꯟ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯦꯝꯍꯧꯕ ꯃꯈꯥ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯕꯁꯦ ꯀꯃꯜꯒꯤ ꯄꯣꯛꯐꯝꯅꯤ ꯆꯤꯔ ꯄꯤꯗ꯭ꯌꯥꯏ ꯑꯇꯤꯇꯦ ꯁꯤꯃꯤꯇ꯭ꯔꯤ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯈꯔ ꯀꯕꯤ ꯀꯃꯜ ꯂꯃꯥꯕꯝ ꯀꯃꯜꯒꯤ ꯄꯨꯟꯁꯤ ꯁꯤꯒꯤꯁꯤꯗ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤ 1 4 5 6 7 8 9 10 18 ꯁꯩꯔꯦꯡ 19ꯅꯦꯕ ꯃꯥꯅ ꯁꯩꯁꯤꯗ ꯂꯩ ꯄꯔꯦꯡꯗ ꯐꯣꯡꯉꯝꯃꯤꯁꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯂꯥꯏꯔꯤꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯔꯤꯄꯕ꯭ꯂꯤꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯀꯣꯄꯤꯁꯤ ꯐꯪꯍꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯏꯪꯂꯤꯁꯇꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯅ ꯏꯕ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯔꯤꯕ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯗꯩꯁꯤꯗ ꯗ ꯄꯣꯏꯠ ꯅꯃꯥꯕꯝ ꯀꯃꯜ ꯍꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯃꯥꯒꯤ ꯂꯥꯏꯐ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅ ꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔ
da kana na thambirambase moigi work sina koi nam para kan moi sina kana no hai bese mo professor no mai te to missing na ma ki la rekta mu ira kan da koi na la si para kan la ma kama se kama ta ba cha no ma ki maram da ka thamminga pase masi pabung na pa na ibira ka la si da mo thambire aduna masigi la rex yamna phasana mana research tawraga ibira kan da even koi na Kamal Dr. Kamal sema se yamna nganna le hige haidana ko imana susi pandiki duga magi life sikamai na kadai da le akan da le kibano kai se si am pasana pabung na capture to bi hai zabatar Makada aina khajitang phungdokchan ba khara Dr. Kapi Dr. Lamabam Kamal gi punchi amasung matam haidna Professor Nomai Kan Tombi Sian Nomai Pandit na ai phungna phang Kanchipuri maram da su ojana thigat lakanda mana ibirami yauri sida adagi Kamal gi palem padhau su tanano habesu ojana ibiri ai masisu pathokchaning bani adu matam gi kainu kitang leibana mathangda mu tabin ningaga su adum thambiramu ai adum pathokchage adagi dibugo da Dr. Tambadu dibugo si asangli manungdani masidal oinaba akoi Manipur macha singchi Dr. Tamami lam tongana lalam de aduga akoi gi layeng asu dibugo gi medical kaino sida adum layeng bachatpa ada dibugo da Chandra Prabha lawbai di mai nupido Chandra Prabha che ma dibugo dagi lawbagi maram da su Dr. Nomai Pandit na sumaina sigi lari sida maning sida phajana iri Dr. Oirapa matam che lising ama chamapang kuntarukta LMP pass tawre Manipur gi angan ba Dr. ama oireba aduga ma che ma kanoni ahanba doctor na thokchong gobernador na sina oi ani suba doctor na ningthogjam leire na sina oi aduga ahum suba doctor na laisam kriti na oi adagi tomal doctor Bharat Dr. Kamal sumaina mathang se doctor oirei aduga Dr. Bhagat Iboton Chana Dr. Tonsna sina singbani ising machamapan kuntaret adwaida March thada lupa thada marfu phangduna Manipur State Medical Vibhagna Sub Assistant Surgeon oina thabak tor matamda lupa marfu phangba lupa paisa ge belu di ang wangba asumai tawduna ojana kano Dr. Kamal gi maramda thijalaga ithokpasisu larikhi aingonda leijare karigumba matang obiraga su adum haibirau adagi inthokpai na masu leirami inthokpai si mana yaningdaba kaigumba kanoni mase kanona kogi ningthauna matamduda kitang adugumba laigibani aduga tamenglongda Dr. Kamal gi puchi masum saite ga thadong na bayadraba mari mana che na punthali aduna tamenglongda lairiba dispensary gi ariba building ka photo lawra ka photo lawrami aduga photo su yawiri adu mathangda Dr. Kamal siraba matungda awaba drama amasung lai family gi asimasu koigi oda Nomai Pandit na phajana iraga miyamda sinabirami masi aigi putra laijari punamak ngasi gi damakta di ngasi sina aigi loisinbo ojage aduga mathangda mu ai makha chatha chi haraga su apambada habiyu ai adum mayam gi damakta shabat de punamak kuramde Maybe huziki same like sida lamabam Kamal gi magi works irakanda magi maramda muk akoigi pabung tombigi na ibase masi Meiteilol da iri neba irini okay oh that's very interesting that's very good ai akoy na conference ta na English ta ibire do na pabung na akoy Meiteilol da su ibiraga thambire adaga English ta su ibire do na any form of medium da akoy na thangninga gadi masi ready da leire haibani aduna punamak ku khoramjari aduga loina literature sidadi Dr. Kamal gi sisu important oibata natana yamna Manipuri tamba sing mahiroi sing damakta su
ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯑꯣꯏꯅ ꯂꯧꯕ ꯑꯣꯏꯅ ꯀ꯭ꯋꯤꯛꯂꯤ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯒ ꯀꯃꯦꯟ ꯀ꯭ꯋꯤꯛꯂꯤ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯝꯅ ꯐꯖꯕ ꯃꯁꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯀꯨꯏꯔꯦ ꯄꯥꯕꯗꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯁꯤ ꯆꯍꯤ ꯍꯧꯔꯛꯄꯅꯤꯅ I think it's so appropriate for me to start the year with this beautiful book aduna masigi booksi akhoi kitang paminasi yengbiri Sarai Samjoy Chandra Rajeshwar Manoranjan Irom Alif Hussain Nirmala RK yengbiri Nesi watching from Ahaluk Kesri Bharadwaj Khurumjari Ima Happy New Year no bachahiga loinana naha oina kuina punsiba oibikho haina ibirei tarun kangabam tamo khurumjari tamone ibirei oja maitai khudingmak punsinnaba hotnaminarasi haina ibirei memboy laisram Nene and Che Monica, good evening, Happy New Year. Haina wish bibirei Mina Sinha na Agartaladagi Ingbiri haina ibirei. Yam nungai Agartaladagi yengiduna akhoi thauramsi yawbibagidamatta adagi akhoi author masamak Professor Nomaithem Tombi Singsu yengbiri Papung Khurumjari Happy New Year Khurumjari Papung akhoi Library of Manipur bu pabunggi advice ki matung ina akhoi mathang thabak tawrakpada 2000 akhoi ngasai aina pathokjakiba chahi singsi 2017 dagi khambathoi paba hobadagi live show tawbadagi Library of Manipur oina akhoi separate entity oina found tawraba matungda audio dagi hendoga akhoi se publication tawrasi and handak 2024 da larik phonge da pabung akhoi 2023 da akhoi ki project conception tawkiba akhoi ki conflict sigi maramda writer author me amna moi gi mind da kari khali haibagi project se akhoi ho tokchakibani 2023 gi hitet akhoi gi lan horakpasida adubu akhoi se lan sina akhoi se thawai yam chakpa dagi adugumba mental kano leihibadagi project se amu pakhatpa ngamudre adubu 2025 dadi masi phong asi pabung aduna pabung bu khurumjari kolom pakhatpiro pabung gi article ibiro akhoi myam phongmina rakanda akhoi Manipur sida tawrisi karino haibase akhoi gi wakhalonda leibase phongmina rakanda akhoi pamina rakanda lambisi fazana chatlaga fazana nungaina ingna chikna leiba Manipur ama oina bagidamatta madu ibiyu haina pabungda khurumjari lapna nachana ꯑꯩꯍꯥꯛꯅ ꯁꯨꯕꯗ ꯌꯦꯡꯕꯤꯔꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯃꯨꯛꯇ ꯍꯟꯅ ꯈꯨꯔꯨꯝꯖꯒꯦ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯇꯁꯨ ꯑꯣꯖꯥꯅ ꯉꯟꯅ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏꯗ ꯕꯣꯔ ꯄꯤꯕꯤꯔꯛꯇꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯐꯣꯡꯖꯈ꯭ꯔꯦ ꯃꯣꯏꯅ ꯈꯨꯔꯨꯝꯖꯔꯤ yamna akoina heita heitana akoina sumaina mimangida maithom oina thokjabagi wani masigi behind the scene da ina laman tonsanjaraba singba ngamaroidaba sigumba yamna nungsiba aham laman yamna AC tau sumain tau lambi takpiba masi akoigi yamna Manipurgi chapthokjaningai oiraba nungsiba sigumba marini habisi akhoi kauroidobani dagi akhoi YouTube te yengbiriba punamakpusu ai kaujade YouTube ki comment kitang lakhachage Ramanuja Das na Hare Krishna Madam ga iche bu khurumjari Library of Manipur bu asumna pukhat pirakpagi damakta su thagachari haina Ramanuja naibiri Hare Krishna Ramanuja Ramanuja ga akhoi spiritual program tawbudu documentic feedback fazana lai aduna spiritual program se akhoi adum 2025 da sumathang chathasi akhoi spirituality se ta kari kari no leirisi habisi akhoi myam taminasi khangminasi aina ai aduga Ramanuja dasna akhoi ki damakta di akhoi Bhagavad Gita the introduction to chanting so a lot of progress in that front yamna nungai khurumjari Tampha Devi na anauba chahina lakpada ojabu ibema busuk khurumjari haina ibirei yamna nungsi
ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ 40 minutes ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ 1 hour ꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯁꯦ ꯍꯥꯏꯕꯅꯤꯅ ꯃꯊꯪꯒꯤ ꯁꯦꯒꯃꯦꯟꯁꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯁꯦꯒꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ okay, just give me a moment. Sida leizare Shadow and Light, a kaleidoscope of Manipur. Masigi lariksi aina last trip Manipur dagi aina masi pujarakpani introduction curation of essay and articles by Pradeep Panjaubam, assisted by Bhupendra Wangkhaimayum and Chris Shikes Angom. Asigi lyrics yamna fazaba lyric ni amtang yengbiyu aduga magi kano se size yamna chawba coffee table adugumba oiba yaba lyric ni Indian National Trust for Art and Cultural Heritage Impact Wari Watai Design and Contextual Information ko masigi price na 2,500 ni aduga magi larik manung sida yam phazaba picture adagi yamna nungai ba haitare ko aina hek paaba kanda I'm so proud of this book the masigi ahambada aina share tawzaningi si asigi larik se kathokpa se sidai samana irisi to the people of Manipur who have had to deal with far too much and who give resilience a whole new meaning. Aduna masi Manipur ki people akoina Manipur da laiba Manipur ga interact over mayam na kambigani people of Manipur city resilience si atuki matik kalli habis. Nagi introduction Tamo Pradeep na pibiba introduction by Pradeep Panjaubam mana pibasi ang ay pathokchara kaya ko may anamasi lariksi kari matangga no haibasi kamina na bagidamagta. The trials and tribulation of Manipur. Despite all its problem, the northeastern state of Manipur remains an enigma to many. Its history, its geography, its divided ethnic composition, and most importantly, the response of its people to even this extremely trying predicaments have been a mix of the tragic and the heroic. It was once a sovereign kingdom, but lost its sovereignty under controversial circumstances, unleashing in the process the destructive energy which is now threatening to consume it. But amidst all its problems and tragedies, it continues to shine in many fields, sports and performing arts in particular, almost as a vindication of the Freudian notion of violence and creativity being driven by the same energy and thereby forming the different sides of the same coin. This book will try to take the reader on a journey into the heart of this beautiful state through pictures and stories from its days of antiquity as well as its present, its dark and mossy side, as well as the bright and sunny. This introductory article is written with inputs from project colleagues. Section which they contributed will be indicated. Duna yamna phazaba collection ni duna koina Manipur gi maramda ang khangingagadi this could be a very good gift for for the people. It's so well documented, so well written,
aduga picture mayamsina yamna Manipurgi maramda henna khangba ama khoida mayamda introduce tobada masigi lariksi later. And I want to pick one article today to share with everyone. Um, and I thought it's a beautiful way of storytelling, particularly for young people. You must see it's in the comic style, but let me read some of the dialogue because I just love that. This has been documented. Particularly, I think for people who don't know about Manipur, but also for the younger generation of Manipur, who we talk about, like, okay, how Manipur was formed, and how the people are, and things like that. So the legend of the brothers. Long time ago, when all okay, let me yeah. So this is in the comic form, and long time ago, when all the people lived in the hills. This is a story about two brothers who took two different life journey. Machimanaw ani leram pa ani leram ba kumoy se hill de leram me chingahan. If your desire to live in the plain is so strong, then I will have to let you go. But remember us as I will always. That's where my heart is. My dear brother, every Mera you will see my lamp lit on a bamboo pole. You will know that I am well and thinking of you. Jingdaling Narakanda brother, Amanamasi Makada playing the later gate in Hirakanda. We hear about this Mera Wayung Bahai Karino had the Kimasigi connection, the Madu Masida short one page Sida. It is so filled with history told in a very nice loving way. So the elder brother decided to stay back, and the younger brother goes down to the plain to start a new life. So the person who stayed back, they were all together. Everybody was all together in the hills. And then the younger brother decided to go to the plains. The elder brother thinks, may the plain brings you plenty of grains and a good life. And then the younger brother walks down the hill, goes to the valley. I long for the plains, and yet I am missing the life of the hills already. Soon the younger brother settles down and starts farming in the plains. The fertile soil of the plains gives him plenty. And as promised, during the month of Mera, after the harvest, the younger brother lights a lamp so that his elder brother can see him from the hills. According to the legend, the younger brother in the plain came to be Meiteilol, as the elder brother who stayed back in the hills be- became the Nagas and the cookies. The tradition of lighting the lamp and hoisting it on a bamboo pole can be observed even today. The ritual of Mera Pon as practiced today. So I thought this is such a beautiful story told historically in a very consumable format by young children, and very relatable to one of the ritual. So with that, I am so happy to introduce you and present this book. So please do have a look, and a perfect gift. When we think about gifting people in relation with Manipur, I think this is a great gift. It has pictures, it has stories told in a very absolutely beautiful storytelling mode. Okay, the ima amok screen the pukacharake. Aduna ima masigi larik sida moine iri sida pagi mera wayung bahai. Masigi matang the imana any additional supplement happening but lady.
tasengna khoi chu ahal laman singna mera wayung bahai se yamna khoi tau ta baya traba yung khuding da tulsi bong ama aduga kanno tulsi tharani aduga madugi akoi baduda meragi wasi yunga kanda thama chupna lai taba ahan singna meragi lai gaidana lekai lekai da punna punna noma noma gi amamam di taba ngamdabanina punna punna apun bagi pangandu chu matam leirami ahan singchi merasi aduga merathase merawa mulhaide haidana lalten sina chingkhatlaga akoina makhong sida heiruk pana tanga aduga kaino atopa duk thangmai khatla kanda ti gi nungdang sida akoina lai khoram bache masigi nungi waron singa saigi duk pusalla kanda yamna sengba machin manau gi nungsiba thamoi gi oiba mayambaga machi manau ga du manau nupa du chakhiba du leiram gidra ibani kamai khangna sige ana matanduda kumtho kumjinge area du dikitang kano wang bada legiraga di wabani na mai duna symbolic oirakanda mabani hinnari haiba wakhanduna moigi hinnana bagi shakti shuna naba kaidona ba generation after generation lakpani haiba se aikoi khuding mangna kauna gumchi ngasi su henam mara kano tana nungsina bache oirakna bache aina su ishoda nijari chaki isingi nung manungi khara ngangna basana ba habasidi mahosani aduga pukhalin khathana dana kodi yekna ba amadongna khanba sidi sumoi haina ai thamjaram ge ragi ngasigi mo thamjawamna I bache janati na poratana mu explain tawrapasida aige pukta supplement tawjaba haibabu bible na su hai the greatest is love hai love ai si yaudra nungsi bai si yaudra dipuna mang mong phamni phana nuai bai mu oiraga su nuksina bai si yauraga da shanti porakpani haibase aroibada aihakna thamjagi punama pukharamje aduna masigi lyrics da yam bhaja yauri aduna aina upcoming show da dum kitang share tawjarake aduga masigi lyrics it's a very beautiful compilation like I cannot stretch on that aduna tamogi pictures and share tawjarake masigi lyrics da yauri si tamo project na smai tawdana koi kidamakta smai na collaborate tawrakanda lyrics si compiled tawbidana idana project si tawbire aduna I'm so thankful. Thank you, Tamo. This is so beautiful. Pradeep Panjabam is the editor of Imphal Free Press, an English language daily published from Imphal. He has written extensively on affairs of the Northeast for Imphal Free Press as well as for Mainstream, an academic journal in India. He is also author of the Northeast Question, Conflicts and Frontier. So please do look up on this. And there are so many, information which could be a very good read in very concise way. And the pictures selected are so beautiful. And just to, give a glimpse, like, there are parts about religion, right? Hinduism, Vaishnavism, King Vaigachandra's mystical vision, Sankirtana, World Heritage, Sanamahi, Christianity, Islam. So a glimpse of Manipur in terms of religion, theater, cinema, sports, food, then introduction in terms of like history, right? The World War II, INA, history in terms of the script, the Manipuri script and Meiteilol. So I'll cover this next session, but this is so beautiful. So please check this out again. Duna smile tau dana koi Manipur gi book yam lady koi yam share tau minasi 2025 na hurat pasida adudi koi 54 minutes change imana any imagi site gi kari koi gi conclusion da haibi ro aduga koi program asi loisinna ba hona jarake
ꯑꯩꯅ ꯑꯄꯨꯝꯕꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯍꯪꯒꯠꯆꯒꯗꯕꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ 2025 ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕ 2025 2025 ꯁꯤ ꯃꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯆꯪꯁꯨ ꯇꯥꯏ ꯑꯩꯗꯤ ꯆꯪꯁꯤ ꯌꯥꯝ ꯇꯧꯒꯜꯂꯤ ꯆꯪꯁꯨ ꯇꯥꯕꯅꯦ 2000 ꯍꯥꯏꯕ ꯑꯃ ꯂꯩꯔꯦ 25 ꯍꯥꯏꯕ ꯑꯃ ꯂꯩꯔꯦ 7 8 9 ꯁꯨꯃꯥꯏꯅ ꯗꯤꯖꯤꯠꯁꯦ ꯐꯔꯤꯉꯩ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯟꯇꯤ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯗꯅ ꯇꯦꯛꯇꯕ ꯀꯥꯏꯗꯕ ꯂꯥꯏꯒꯨꯔꯨ ꯁꯦꯕꯥ ꯉꯝꯕ ꯄꯨꯝꯅꯃꯛ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ 2025 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯍꯣꯜ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯇ꯭ꯔꯒꯜ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯀꯥꯟꯗ ꯄꯤꯛꯑꯁꯨ ꯑꯩꯈꯣꯏ ꯁ꯭ꯃꯣꯜ ꯗ꯭ꯔꯣꯞꯅ ꯑꯣꯁꯤꯟ ꯑꯃ ꯁꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯤ ꯑꯃꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨ ꯃꯗꯨꯒꯤꯗ ꯅꯦꯒꯦꯇꯤꯚꯂꯤ ꯌꯥꯝꯅ ꯀꯟꯅ ꯑꯗꯣꯝꯗ ꯈꯟꯗꯅ ꯏꯁꯥꯅ ꯀꯔꯤ ꯑꯦꯅꯤ ꯀꯅꯥꯅꯣꯝꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯅꯣꯛꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯏꯁꯥꯗꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯀꯥꯟꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁꯇꯤ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔ ꯕꯨꯛꯁ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕ ꯃꯁꯤꯗ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯣꯊꯔꯁꯤꯡꯕꯨ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯤꯡ ꯄ꯭ꯔꯣꯖꯦꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯗꯒꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯋꯥꯔꯛ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯤꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ